Jalakpa, Ashigi Tang Tarataru, May 2023 Asida. A quite Indigenous People Forum na, Sumaina Press Conference Ama Pamba, Mayamda Aquina, Karim Bama Kanghanjaning Bedudi, Pojik Manipur the Ladiba issue, Masina Maram Weraga, a quay Nipun Kutimak, Jati Kutimak se, a Queloina Wanare, Wanarapa Maraksita Muka, Tongan ba. Group tiki unknown natraga unlawful mayam tiki demand tausandana natraga mihap mipun taudana atugumba tawrak thorakba mayam sina Manipur da laiminariba akhoi yelhomi group maseng mayam sisu akhoi noainadaba field mayam thorakbagi natraga sigumba akhoi meseng sum khana chenarabagi mongda kainoma lapase akhoina mase noaite madugi tamakta ngasi Indigenous People Forum Manipurna mayamda appeal topok loinana akoina maram amani thamjari khanganjari aduna ahanbada akoina thamjaningmedi MLA ni 60 leiribani akoigi lenga khaiba leiribani athuba matamda MLA 60 sina wari saraga punsalaga aduga lenga sina initiative lore haraga Gari tausara, karamai tausara haiba ama, lambi ama, anoba lambi ama, roadmap ama, yekne hairaga, akwe mahosagi punsi normal se hanjaraga, lemina ningai, hona daba, suya yaro habise Indigenous People Forum na, warning oina, akwe thamjari, garimba athuba da singmo purak taba taradi, akwe nasu, akwe ki topong topo maya, akwe tongan ba democratic agitation da, akwe na thabak makha akwe na silakani. Ngasigi conference da maru oi bai khoina thamjaning medi ngara nahan chief minister na aduga khagi phungyer ki SC ki MLA na akhoi Kamjong district da more than 5,000 hena illegal immigrants refugees legre masina apatpa kya pire haiduna ama phom kiba khanghan kiba marak sida bayam mik paina ba khotna ba masida oina kaido oina chatle masida Indigenous People Forum na clear oina thamning medi Moina hidringaida, Moina khandringaida, Moina tumlingaida, Indigenous People Forum Manipur na December ki 2023 December ki tang anida Chief Minister da akoina application ama pisan kibani madugi receive adugi memo loina yauri receipt number 258 Honorable Chief Minister 2/12/2023 masiki subject sina prayer for prompt decisive and quick action to identify, register, and restrict the movement of refugees poured in from across the international border and to provide humanitarian assistance at Paiko, Nambisa, Joro, Asangkuleng Kaka, and Namli villages in Kamjong district, Haibani. Last December, akoina Chief Minister Indigenous People Forum Manipur na survey chalaga report patana laure hai kanda madu chap chana khangra matungda aikoida mango da application na se memorandum hai batare asigi application se officially aikoida masi vision kibani thamanga karimata masigi matang da thabak panthok pa leite meeting tawbasu leite asumai da tawre hai bisu leite aduga handak yamna khangbo mong da natraga nungsibo mong da yamna phajaba mong da Mi lising mga hena Kamjong district da leire ka haidana tawrani bo maya aduga MLA na nahawai karimata leida tawdana tumina leiba saraga anda kari benefit phangda bagi tamakno phamla jahi ama surakanda mi lising mga hena Kamjong district da refugee leire ka haida MLA na haiba kanda mayam na wa lori ba se noning ba mani thengman ba leite aphaba MLA na haiba do akoi phare hai da lorage appreciate tawrage adubu hojik kari step locally ke habise lenga kasita natraga MLA sida akoi Indigenous People Forum Manipur na wahang se hangjari bani aduna akoi Indigenous People Forum na hairiba border asida Paiko aduga thana aduga kampat aduga Choro aduga wangli namli hairiba kaka trade center haibise akoi Indigenous People Forum Manipur na kayara khangna chale haira kanda Irang thokringeda iduge Irang manungda chale herega akoina phajana refugees singse illegal immigrants singse akoi phajana khangi aduga hoje phajana survey tawba tarade masidi gi masing hena leijari bani madugi chapchaba report ado akoina officially oina Chief Minister da submit tawkiba asigi receive ki memo su leire lengak na masi
ꯀꯔꯤꯃꯠꯇ ꯇꯧꯗꯗꯅ ꯂꯩꯔꯒ ꯍꯟꯗꯛ ꯃꯤ 5,000 ꯍꯦꯟꯅ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯈꯣꯠꯂꯦ ꯍꯥꯏꯅ ꯇꯧꯕꯗꯣ ꯃꯗꯨ ꯑꯩꯈꯣꯏꯅ ꯑꯉꯛꯄ ꯑꯃ ꯐꯥꯎꯏ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯌꯦꯜꯍꯧꯃꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯤꯠꯅ ꯁꯤꯡꯅ ꯂꯩꯁꯤ ꯑꯁꯤꯒꯨꯝꯕ ꯑꯐꯕ ꯁꯥꯕ ꯑꯗꯨꯒ ꯃꯤ ꯅꯝꯕ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯇꯧꯗ꯭ꯔꯒ ꯇꯧꯕ ꯁꯥꯗꯅ ꯀ꯭ꯔꯦꯗꯤꯠ ꯂꯧꯕ ꯃꯑꯣꯡꯗ ꯆꯠꯄ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯤꯠꯅ ꯁꯤꯡꯅ ꯂꯩꯁꯤ ꯑꯩꯈꯣꯏꯗꯤ ꯊꯕꯛꯅ ꯄ꯭ꯔꯨꯐ ꯇꯧꯒꯅꯤ ꯑꯩꯈꯣই ꯐꯣꯇꯣ ꯂꯣꯏꯅ ꯄꯨꯊꯣꯛꯀꯦ ꯑꯩꯈꯣꯏꯅ ꯆꯠꯄꯒꯤ ꯁꯔꯚꯦ ꯔꯤꯄꯣꯔꯠ ꯑꯩꯈꯣꯏꯅ ꯔꯤꯐ꯭ꯌꯨꯖꯤꯁꯀꯤ ꯁꯔꯚꯦ ꯇꯧꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯄꯤꯔꯣ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯍꯌꯦꯡ ꯍꯪꯆꯤꯠꯃꯛ ꯑꯩꯈꯣꯏ ꯄꯤꯕ ꯉꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯉꯥꯛꯅ ꯇꯧꯕꯁꯦ ꯃꯐꯝꯗ ꯆꯠꯇꯦ ꯑꯗꯨꯗ ꯆꯠꯂꯒ ꯀꯩꯅꯣꯁꯨ ꯇꯧꯗꯦ ꯑꯗꯨꯕꯨ ꯑꯁꯣꯝꯗ ꯃꯤꯒꯤ ꯔꯤꯄꯣꯔꯠꯇ ꯇꯧꯔꯒꯦ ꯍꯥꯏꯔꯒ ꯃꯣꯏꯅ ꯃꯅꯥ ꯂꯧꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯅ ꯆꯠꯊꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯍꯨꯟꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯤꯛꯂꯕ ꯃꯅꯤꯄꯨꯔꯁꯤꯗ ꯑꯁꯤꯒꯨꯝꯕ ꯏꯁꯨ ꯏꯔꯥꯡ ꯃꯌꯥꯝꯁꯤ ꯂꯥꯛꯀꯗꯕ ꯂꯩꯔꯦ ꯑꯗꯨꯅ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯔꯤꯐ꯭ꯌꯨꯖꯤꯁ ꯏꯂꯤꯒꯜ ꯏꯃꯥꯏꯒ꯭ꯔꯦꯟꯁꯦ ꯃꯃꯥꯡꯉꯩꯗꯒꯤ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤ ꯆꯪꯂꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯤ ꯍꯟꯗꯛꯀꯤ ꯏꯔꯥꯡꯁꯤꯗ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯔꯤꯐ꯭ꯌꯨꯖꯤꯁ ꯍꯥꯏꯕ ꯇꯥꯔꯦ ꯏꯂꯤꯒꯜ ꯏꯃꯥꯏꯒ꯭ꯔꯦꯟ ꯏꯟꯐ꯭ꯂꯛꯁꯁꯦ ꯍꯦꯟꯅ ꯍꯦꯟꯒꯠꯄ ꯆꯪꯂꯛꯄ ꯑꯁꯤꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯐꯣꯔꯝꯅ ꯊꯝꯖꯅꯤꯡꯕꯗꯤ ꯃꯁꯤ ꯃꯌꯥꯝꯁꯦ ꯂꯩꯉꯥꯛꯅ ꯀꯔꯝꯕ ꯄꯣꯂꯤꯁꯤꯗ ꯊꯝꯕꯤꯔꯤꯒꯦ ꯀꯔꯝꯕ ꯁꯤꯁꯇꯦꯝꯗ ꯏꯂꯤꯒꯜ ꯏꯃꯥꯏꯒ꯭ꯔꯦꯟ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯁꯤꯗ ꯀꯔꯝꯕ ꯁꯤꯁꯇꯦꯝꯗ ꯁ꯭ꯇꯦꯇꯁꯇ ꯊꯝꯕꯤꯔꯤꯒꯦ ꯍꯥꯏꯕꯁꯦ ꯉꯁꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯐꯣꯔꯝꯅ ꯂꯩꯉꯥꯛꯇ ꯃꯁꯤ ꯍꯪꯖꯔꯤꯕꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯇ ꯑꯁꯦꯡꯕ ꯀꯩꯅꯣꯝꯃ ꯑꯟꯁꯔ ꯔꯤꯖꯜ ꯑꯗꯣ ꯄꯤꯕꯤꯌꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯗꯤꯃꯥꯟ ꯇꯧꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯆꯍꯤ ꯑꯃ ꯃꯅꯨꯡꯗ ꯍꯟꯗꯛꯇ ꯃꯤ 5,000 ꯍꯦꯟꯅ ꯔꯤꯐ꯭ꯌꯨꯖꯤꯁ ꯏꯂꯤꯒꯜ ꯏꯃꯥꯏꯒ꯭ꯔꯦꯟꯁ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯛꯇꯅꯤ ꯇꯦꯡꯅꯧꯄꯜꯒꯤ ꯌꯥꯎꯗ꯭ꯔꯤ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯌꯥꯎꯗ꯭ꯔꯤ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯌꯥꯎꯗ꯭ꯔꯤ ꯑꯗꯨ ꯃꯌꯥꯝꯒꯤꯁꯨ ꯌꯥꯎꯔꯛꯄ ꯀꯥꯟꯗ ꯀꯌꯥ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡꯅ ꯃꯤꯠꯅ ꯁꯤꯡꯗꯕ ꯃꯁꯤ ꯈꯪꯗꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯦ ꯕ꯭ꯂꯥꯏꯟꯗ ꯂꯩꯉꯥꯛ ꯉꯥꯛꯂꯒ ꯕ꯭ꯂꯥꯏꯟꯗ ꯁꯔꯀꯥꯔ ꯄꯥꯜꯂꯒ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯔꯦꯕ ꯃꯁꯤ ꯁꯔꯀꯥꯔꯗ ꯍꯨꯟꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯗꯨꯕꯨ ꯆꯪꯊꯔꯤꯕ ꯂꯧꯔꯤꯕ ꯈꯣꯡꯆꯠ ꯑꯗꯨꯒ ꯁꯤꯆꯨꯋꯦꯁꯟꯁꯤ ꯀꯝꯄꯦꯌꯔ ꯇꯧꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯌꯦꯜꯍꯧꯃꯤ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯤ ꯄ꯭ꯔꯖꯥ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯂꯩꯃꯤꯟꯅꯔꯤꯕ ꯄꯨꯝꯅꯃꯛ ꯃꯩꯇꯩ ꯄꯥꯡꯒꯜ ꯅꯠꯇ꯭ꯔꯒ ꯅꯥꯒꯥ ꯑꯩꯈꯣꯏ ꯀꯨꯀꯤ ꯑꯁꯦꯡꯕ ꯅꯠꯇ꯭ꯔꯒ ꯃꯩꯇꯩ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯁꯤꯔ ꯊꯧ ꯁꯥꯗꯗꯅ ꯂꯩꯕꯒꯨꯝꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯁꯤ ꯄꯣꯂꯤꯁꯤ ꯑꯃ ꯄꯨꯊꯣꯛꯂꯒ ꯑꯩꯈꯣꯏ ꯁꯔꯀꯥꯔꯗ ꯑꯩꯈꯣꯏꯅ ꯀꯟꯅ ꯇꯛꯄ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯃꯁꯤꯒꯤꯗꯃꯛꯇ ꯂꯦꯞꯃꯤꯟꯅꯧ ꯂꯣꯏꯅꯅ ꯏꯔꯥꯡ ꯊꯣꯛꯂꯤꯕ ꯃꯌꯥꯝ ꯑꯁꯦ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯔꯒ ꯀꯔꯤ ꯇꯧꯔꯒ ꯂꯣꯏꯅ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯄꯣꯠꯅꯤ ꯍꯥꯏꯕꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯐꯣꯔꯝꯅ ꯑꯩꯈꯣꯏꯒꯤ ꯂꯥꯁ ꯁꯦꯞꯇꯦꯝꯕꯔ 4/9/2023ꯗꯁꯨ ꯑꯩꯈꯣꯏꯅ ꯔꯤꯁꯤꯞ ꯆꯠꯂꯒ ꯁꯦꯁꯣ ꯃꯌꯥꯝ ꯃꯩꯇꯩ ꯄꯥꯡꯒꯜ ꯅꯥꯒꯥ ꯃꯩꯇꯩ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯗ ꯑꯊꯨꯕꯗ ꯃꯤꯇꯤꯡ ꯑꯃ ꯀꯧꯔꯒ ꯑꯩꯈꯣꯏ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯂꯒ ꯂꯥꯟꯁꯦ ꯂꯣꯏꯁꯟꯁꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯄꯤꯁ ꯅꯣꯔꯃꯦꯜꯁꯤ ꯄꯨꯔꯛꯁꯦ ꯅꯠꯇ꯭ꯔꯒ ꯍꯥꯏꯔꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔ ꯐꯥꯏꯀꯣꯛ ꯇꯨ ꯃꯣꯔꯦ ꯌꯧꯅ ꯇꯦꯡꯅꯧꯄꯜ ꯑꯦꯔꯤꯌꯥ ꯌꯧꯅ ꯏꯂꯤꯒꯜ ꯏꯃꯥꯏꯒ꯭ꯔꯦꯟꯁ ꯅꯣꯡꯃ ꯆꯪꯂꯛꯂꯤꯕ ꯈꯨꯟ ꯇꯥꯁꯜꯂꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯁꯦꯞꯇꯦꯝꯕꯔꯒꯤ ꯗꯦꯠ 4ꯗ 2023ꯗ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯆꯦ ꯄꯤꯁꯟꯕ ꯁꯔꯀꯥꯔꯗ ꯑꯩꯈꯣꯏꯅ ꯄꯤꯈꯤꯕ ꯂꯩ ꯄ꯭ꯔꯨꯐꯁꯦ ꯁꯤꯗ ꯂꯩ OC ꯀꯣꯄꯤ ꯂꯣꯏꯅ ꯂꯩ ꯃꯁꯤꯒꯨꯝꯕ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯐꯣꯔꯝ ꯃꯅꯤꯄꯨꯔꯅ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯃꯃꯜ ꯇꯥꯅꯕ ꯊꯋꯥꯏ ꯀꯞꯇꯅ ꯑꯩꯈꯣꯏꯅ ꯆꯣꯔꯣ ꯍꯥꯏꯔꯤꯕ ꯋꯥꯡꯂꯤ ꯍꯥꯏꯔꯤꯕ ꯑꯀꯥꯀꯥ ꯇ꯭ꯔꯦꯛ ꯁꯦꯟꯇꯔ ꯅꯝꯂꯤ ꯍꯥꯏꯔꯤꯕ ꯐꯥꯏꯀꯣ ꯍꯥꯏꯔꯤꯕ ꯃꯐꯝꯗ ꯆꯠꯂꯒ ꯄꯨꯝꯅꯃꯛꯁꯦ ꯁꯔꯚꯦ ꯇꯧꯔꯒ ꯏꯁꯥꯒꯤ ꯄꯩꯁꯥ ꯄꯨꯊꯣꯛ ꯑꯩꯈꯣꯏ ꯔꯤꯄꯣꯔꯠ ꯂꯩ ꯑꯗꯣ ꯑꯗꯨꯒꯤ MLA ꯗꯨꯅ ꯔꯤꯄꯣꯔꯠ ꯄꯤꯗꯦ ꯍꯥꯏꯗꯨꯅ ꯂꯩꯉꯥꯛꯁꯦ ꯃꯅꯤꯄꯨꯔꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯃꯌꯥꯝꯁꯦ ꯇꯨꯝꯂꯒ ꯂꯩꯒꯗꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯉꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯂꯧꯒꯗꯕꯁꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯂꯩꯉꯥꯛꯇ ꯈꯛꯇ ꯗꯤꯄꯦꯟ ꯇꯧꯔꯒ ꯂꯩꯉꯥꯛꯇ ꯊꯥꯖꯔꯒ ꯑꯩꯈꯣꯏ ꯃꯤꯠ ꯄꯥꯟꯗꯗꯅ ꯂꯩꯒꯗꯕ ꯃꯇꯝꯗꯨ ꯑꯣꯏꯗ꯭ꯔꯦ ꯃꯤꯀꯥꯞ ꯊꯣꯛꯂꯁꯤ ꯑꯗꯨꯒ ꯂꯩꯉꯥꯛꯁꯤ ꯂꯩꯔꯁꯨ ꯐꯩ ꯂꯩꯇ꯭ꯔꯁꯨ ꯐꯩ ꯂꯩꯉꯥꯛꯅ ꯇꯧꯔꯁꯨ ꯐꯩ ꯇꯧꯗ꯭ꯔꯁꯨ ꯐꯩ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯃꯤꯠ ꯄꯥꯡꯊꯣꯛꯂꯦ ꯍꯥꯏꯔꯒ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯑꯃꯠꯇ ꯄꯨꯟꯁꯜꯂꯦ ꯍꯥꯏꯔꯒ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯇꯝ ꯆꯥꯅ ꯇꯧꯍꯧꯁꯤ ꯍꯥꯏꯕꯁꯦ ꯊꯝꯖꯅꯤꯡꯏ